Pauchede yumpham oiba maruoiba pau khara update tawjari National Highway 38 Tongjai Maril na chingba lambi sing matam kaktana tingbagi khongjang hena kansinkhre petrol pump kaya thau queue lepnaba hore Manipur lengangna Kangpokpi amasung Churachandpur district ki Singhong Chingyada leiba Naga tribe singi alternative administration arrangement tawbiyu haijababu Manipur lengangna thabak oina pangthokpidaba adubu yamna kanna yaningdaba phongdoktuna Rongmai Naga Council Manipurna Natia Phai Ruang Riang RNCML na ngarang August 19 gi ahing nongyai hauna National Highway 38 Imphal Jeri lambi amadi Bisnupur Khobum Rengpang Road taba Tongjai Maril lambi amadi National Highway 38 Jeri lambi chathok chasin tobasing tingbagi khongjang ngasi akanba mongda changsinkhre ban sogatpasingna lambida uwa phajinduna lambida tayar mai thaba amadi nupa nupi mayam thoraktuna lambida phamjinduna amasung lepsinduna lambi tingbagi khongjang changsinki masina maram oiduna lambi paring asida makhal amatagi gari chathok chasin toba yahan khidre ban asina maram oiraga petroleum product sing puba gari sing chenba lepkhibadagi miyamna petrol diesel amadi LPG na singba phangdabagi aya awaba yamna chauna mayoknaba yari banna maram oiraga Imphal da leiba petrol pump kharada miyamna thaugidamak queue lepa hongnaba yawnare lambi ahum asida chathok chasin tawriba Miyamda awaba amadi khudongchadaba kaya mayoknare jiri lambigi new kaithel manbi dasu ngasi masing yamlaba nupi singna nong marakta lambi thingbagi khongjang changsinki masina maram oiduna mafam aduda gari amata chathok chasin toba yahan khidre none yoromdaigi ponginglong dasu lambi da tayar mai thaba yauna lambi thingbagi akanba khongjang changsinki hairi panba yabadi Kangpokpi amadi Churachandpur district ki Singhong Chingyada tariba minority Naga Purup singna makoi gi district headquarters singna chathok chasin tawbada awaba mayokna bana maram oiraga Rongmai Naga Council Manipur Natia Phai Ruang Riang Foothills and NCN LTN Alternative Initiative Arrangement tawnaba lengakta taksinduna lakibani Masida natana Churachandpur amadi Kangpokpi district khundariba Rongmai amadi Atay Naga tribe singna National Food Security Act Mahatma Gandhi National Rural Employment Guarantee Scheme sing ana layeng amasung chathok chasin yauna lengaki mari lainaba thabak thoram sing pangthokpada chauna khudongchaba chadaba mayoknare haiduna matam kayagi mamangdagi Manipur lengak amadi lengaki authority singda memorandum kaya pisin kiba laikhrabani asumna matam kayagi mamangdagi Panduna lakliba demand singa mari lainana hariba furup sing asigi yenglaga None district alternative administration gi thorang ama tawbinaba haijaduna lakibani adum oinamak lengakna thabak lokhalaktabagi mayokta matam kaktaba lambi thingbagi khongjang asi changchilikabani hairi makha tarakpa pauda Kolkata Manipur babanda private guest amana VIP room da niyam kaina tha 13 hena laisinduna leire Kolkata Manipur Bhavan asi mapu pandabaga pangkak oire Bhavan asida niyam kaina lanai guest amana VIP room da tha 13 hena laisinbada Bhavan asigi DRC oina Thaupuribi asina karisu haiba ngamdana leire pauche asina phangba paugi matung innadi niyam kaina Bhavan asida tha 13 hena laisilakliba Mioi asi mutumja haina kowi mahakna haukiba mamang chahigi September thadagi hojik phawba Bhavan asigi room lowraga leirakpani Hawjikna Bhavan asigi room number 302 da leiri paw asina makha taribadi Bhavan asigi room number 302 asi VIP room ni hairi matokramna private guest amana VIP room da lehalibano masigi mathakta tha 13 hena Bhavan asida laisalaklibasi Manipur lengakna ayaba pirabra haibasini paw asin hariba guest asi Bhavan asigi DRC oiribi Thaupuribi asiga yamna loinaba misak amanisu hairi Niyamgi matung ina Kolkata Manipur Bhavan asida guest amana numit 3 dagi hena leithaba yade haiba order mayek sengna leiribani hariba guest asi Kolkata Manipur Bhavan da leiba matamda sarkar gi property mayam asi lanai gi oina sizinaduna leirisu hairi Bhavan asigi conference room da natana DRC oiribi asigi quarter room amadi DRC gi office chamber su hariba guest asina private meeting gi phawba sizinaduna leiri hairi Pau asin hai hojik Kolkata Manipur Bhavan da oiriba ethnical practice mayam asi IDR ngapi gani DRC oiribi asina khangna lokhatpham thokpa thaba amata lokhatana leiri hairi Bhavan asida lanai guest amana tha 13 hena laisilakpa Bhavan gi property maning makha tamna ain kaina sizinnarakle haiba
khangna karigidamakta Manipur lengakna General Administrative Department GAD na tuminna lesilibano haibasi praja section kayadagi hangnaragli praja section kayadagi makhatana hangnaраglibadi hauzik Kolkata Manipur Bhavan gi DRC oiribi asina Bhavan asigi lanai property oina khanduna sizinaningba mawongda sizinarabra Bhavan asida thabak tawriba staff maselgi marakta khana chainabagi thodok kaya thokpadagi police case fawba laukhatuna hauzik lairi oiriba phibam asida Manipur lengaki JAD gi Mayekidamak athuba mijeng changduna mafam asida chathariba aranba thong kaya asi chumthokpa mathok tari hairi loinana Bhavan asida niyam kaina tha 13 hena laisilakliba Mioi asigi mathakta laukhatpam thokpa aingi thabak amata laukhatana lairibasi karigino haibo wahangsu hangnaragli makha tarakpa pawda wong tangkhulgi area da popi pambi thaba yaroi JPRN Wong Tangkhul Region WRT na konba mafam singda popi thabagi thabak tawba yaroi haina Government of the People's Republic of Nagaland JPRN akanba wafam thamlakre Ukhrul Times ki paw amagi matung ina JPRN na thorakpa order aduna pallibadi Wong Tangkhul region gi manungda lairiba mari leinaba village authority singna hariba region asida popi thaba lokpana singbagi thabak thoram amata tawba yaroi aduga order asi mari leinaba village authority na yamna sectionna ngakna chatkadabani order asibu thawoidrabadi chairak oina ajobo file thianbaga loinana phajinduna thamgani makoina tharamba popi pambi sing Wong Tangkhul region gi staff singi mamangda mang tahangadabani loinana chapchaba chairak sing phangangani karigumba order asi thawoidaba amadi usittaba Mioi yarobadi village authority singna khudakta GPRN da paw pirakadabani haina WTR GPRN gi secretary na thadorokpa chirol amada palli haina paw aduda mayek sengna yauri makha tarakpa pawda rims da Mioi ani kidney transplant tawba ngamkhre Regional Institute of Medical Science RIMS da Mioi ani mapung phana kidney transplant tawba ngamkhre haina RIMS ki director Professor Dr. Guru Aribam Sunil Kumar Sharma na phongdokre wafam asi ngasi RIMS ki Susmita Hall da pangthokiba pawgi mifam amada Professor Dr. Guru Aribam Sunil Kumar na pawmi singda phongdokibani mahakna makhata na hai sahi amarom asi human organ transplant ki makhada state committee gi ayaba lawraga Mioi nupa ama nupi ama makhogi imung manungi Mioi dagi kidney transfer togduna mapung phana kidney transplant tawbada mai paktuna ngasi discharge tawragani hairi mahakna makhata na hai nupa adugi kidney aduna mahaki loinabina pibani aduga nupi adugi kidney na mahaki manaw nupa na pibani hairi operation adu mai pakna tawbada pung 6 tagi pung 8 lom changki sel oina lupa lakh 5 rom su changi chief minister gi haksel gi card paiba maramna lupa lakh 3 khakta changki hairi RIMS ta lemna makhal kaya gi test toramba adu state lengakna sel thadaraga toramani adubu sel thadaraktabadagi lepkhibani haina su mahakna makhata na phongdoki mahakna hai OPD natana admit toraba anaba Mioi singedi lemna test tori OPD da layengba lakpa matamda chang patient singna ngainariba adu nongmada patient lising 3 hena lakpana maram oiraga yambadagi ngainabani OPD ticket kakpada queue leptrabasu laina Aadhaar scanner tawraga ticket loba yabagi khudongchabasu leire hairi RIMS Imphal asi handak India gi National Institute Ranking Framework ki 50 suba rank ta chanba ngamdriba asigi maramdi anobo hospital kaya AIMS ta registration tawrakpadagini Imphal gi RIMS asisu kumja lising ani 17 da INI AIIMS ki thakta monkhatnaba wafam laikhrabani matam kharagi matungdadi soidana onkhatlagani su hairi makha tarakpa pawda Modi lengangna Meitei lon amadi Mayekidamak lupa crore 19 Kaithokhre MP Chanajawba Manipuri lon haibadi Meitei lon amadi Meitei mayek asibu hena chakhat hannabagi pandamda Modi lengak asina ahanba tangkaki oina lupa crore 19 Kaithokhre haina Manipur gi Rajya Sabha gi MP oiriba Maharaj Chanajawba lesemana social media da thagalakpa post amada phongdorakli post ta thagalakpa wafam asina makha taribadi chaitharol kumbabada masagi chahi lising ani henbagi puwari leijaraklaba lol amadi mayek asibu ariba matamgi haibadi classical language stage ta pukatnaba honabada mai paknabagi khongthang ama naksilakle hairi Prime Minister Narendra Modi na Manipur gi damak khanduna lokhalakliba khongthang asida Manipur gi Chief Minister N Biren Singha na su thagatpa phongdorakli Chief Minister N Biren na social media
X handle thagalakiba post amada masigidamak Rajya Sabhagi MP oina leiriba Maharaj Sanajauba Lesembabu Tobimal Amadi Thagatpa Phongdokpaga loinana Meitei lon asibu chawkhatnaba honabada natana lengak asina Manipurda leiriba lon atai haibadi tribal isin inau singi dialect singbu sogatnaba kanna honaba leptri hainasu makha tari makha tarakpa atopa pau amada KCP Nongdrenkhombagi Mioi ahum police na Phare aina thingkraba Manipur gi lalhulup Kangleipak Communist Party Nongdrenkhombagi Mioi ahum ngasi Imphal West District ki Hiangthangda leiba Khori Architect gi phagatle hari police ki pau asina haribadi pharaba Mioi ahum adudi Sanju Wahengbam Chahi Kunmari Soibam Manoj Chahi Kuntaret Amadi Soibam Lanchenba Chahi Kunmari Kawi Hari Makoidagi sel oina lupa lising yankaiga chamaga tara mobile phone ahum chaka mari panma gari ama phagatle pharaba Mioi sing asi miyamdagi namduna senkhai thumgai tobada chenaba Mioi sing ni haina police ki pau amana makhatari Makha tarakpa pauda driver nawangbu kannaba nongdam khulgi club maira paibi ima ibel singna yumthong changduna angamba mateng niri nongdam khulgi club maira paibi ima ibel amadi miyamna yumthong changduna angamba mateng niduna aihaki ipuroibagi thawai tabu kannaba honari doctor na ipuroibagi kidney animak fail oire athuba matamda kidney transplant tawdrabadi khudong chararoi hairakpadagi upai leitaduna kaptuna numit kaya lenki haina driver Sagolsem Nawangi Loinabi Sagolsem Ongbi Anitana Thamoi Sokna Phongdorakli Mahakna Hai Imphal East District ki Lamlai Kendragi Manung Channa Leiriba Nongdam Mayai Lekaidagi Sagolsem Nawang Hairiba Mahaki Mapuroiba asi gari driver ama oina matam sangna Manipur gi tongan ba sing amadi tamgi mafam kayada gari thoduna imung manung puduna lakiba miyoini haukiba kumja lisingani kunithoigi loisilakpa matamda khanghodana hakchang nungairaktabadagi hospital da chatuna layengluba matamda masagi kidney animak sokle haina mahakpu layeng liba doctor singna haibiraki adubu ipuroiba nawang yumgi selthumgi phibam phattabana maram oiraga layeng chathaba ngamkhide mapuroibana gari thoduna madudagi phanglakpa paisa khara aduna masagi anabagi hidak langthak leiba macha singi mahai tamhanba amasung nongmagi chakhum mai mutanaba honaduna lakibani adubu kumja lising ani kolumdoigi me ahumdagi haurakhiba Manipurgi irang asina maram oiraga hanugum singda chatuna gari thoduna paisa tanba ngamlaktabana maram oiraga mapuroibana sang naina charamba hidak sing chaba nganglaktabana maram oiraga ka hena hakchang phattana leirakpadagi leiminariba masil manau sagai khul club maira paibina singba kayadagi angamba mateng nijaduna marakta hidak leiraga chaduna yamna wana lelakibani hairi mahakna hai mapuroibagi anaba asi private hospital amada pukhatuna layengki adubu doctorna mahaki anaba asi khara lusille athubada kidney animak sindaba yararoi hairaki masigi matangda rims amadi jenims hospital na jingbada makhatana layeng chathaki loinana matam adudagi dialysis toba hauki mahakna hai ipuroibagi damak aigi kidney asi piba yagadra haiki adubu doctor singna hairakpagi matung ina aihaki kidney asi ipuroibada pirabasu operation adugi damak lupa lakh maridagi manga hena changani health card tagisu khara sijinnagani adubu khutta lupa lakh ahum mari paidaba yaroi hairakpadagi ngasisu upai leitana leiri Manipurda leiriba miyam pumnamakna angamba mateng kharadang oirabasu pangbiduna aigi ipuroiba asigi thawaibu kanbiyu hainasu mahakna thamoi sokna phongdoraki makha tarakpa pauda bosem kosem amadi AMRPSWA na punna khuchamnaduna thabak tongminabagi tangai phadaba lei Ojit Vocational Education da ahenba miyeng thamduna haujik changsilliba new education policy asida bosem kosem amadi All Manipur Recognized Private School Welfare Association AMRPSWA punna khuchamnaraga thabak tongminabagi tangai phadaba lei haina kosemgi chairman Takhelambam Ojitna phongthokre All Manipur Recognized Private School Welfare Association na sinduna ngasi Manipur Press Club ki Loktak Hall da pangthokpa kunmathoi suba private school gi day gi thoramda wafam asi phongdoladuna mahakna makhatana hai hojiki matamda lanai mahiloisang singna lawriba thodang asi aduki matik chawi NEP lising ani kunna local dialect vocational skill development da ahenba miyeng thamliba asida bosem amadi kosemga loinana
lanai mahailoisangsinga punna chaminaba mathau tai class 9 10 dagi vocational subject sing asi hauraga class 11 12 makha chathagadabani phibam asida amata oina chatminaduna NEP 2010 asi mai pakna chathanba amadi lamdam asigi lairiba education system asi hena awangwa thak amada puraknaba punna honaminasi haiki Thormaduda All Manipur Recognized Private School Welfare Association gi President Laisram Joina Bosem gi Chairman Akham Joy Kumar Amadi Association asigi Advisor N Tombana Maru oiba mithunglen sing oina saruk yaki Thormaduda Disturbance Free Education Zone Demand NEP 2010 Amadi Private School Rule and Regulation Act 2010 gi matangda khana nainaki Thormaduga mari leinana MMRP SWA gi Secretary P Romena hai hojik lamdam asida thokliba irang asina loop kayana private school singda puba thangba ngamloidaba demand kaya toksilakpana school sing hangba ngamdabagi phibamda lakli masi kokhannaba tongan-tonganba warep sing lobagi tangai fadaba lei amaromda lengakna nongna pass tawkiba Manipur Private School Rule and Regulation Act 2013 da private school kayada sokadaba point khara yauribasi sumthoknaba ngasigi thorom asida kupna khanaduna warep logani hainasu mahakna makha taki makha tarakpa pawda AIR Imphal General Finance ki rule thugaire chingangbam Janeswar India's Public Service Broadcaster ki Central Cell Unit na chakhanglaba Broadcaster Agency singi hak mapibada natana Prasar Bharati ki chatnariba General Finance ki rule khudimak All India Radio Imphal na thugaire haina Prince Enterprises ki Managing Director Chingangbam na Mairal Sirakli Manipur Press Club ta pangthokpa pawgi mifam amada Janeswar na hai Prasar Bharati ki makhada Prince Enterprises asi hokiba 2010 gi November 5 da Grant of Registration Stage phangduna Central Amadi State ki makhada lairiba Government Department singi advertise hapa matamda agency asigi khuthangda hapkadabani haina yana cherol ikhrabani loinana agency asida thabak phangjadriba naha mari manga rom thabak pibaga loinana AIR Imphal gi advertising asi agency gi khuthangda hapkadabani haina pallabasu AIR Imphal na rulesing adu thugaire maru oina state asigi center gi makhada lairiba government ki department singi miyamda announcement natraga advertisement ama thokpa matamda rules ki matung ina agency gi khuthangda pangthu haina pallabasu radio da thabak tawriba mioi kharana haktengnana department singda chatuna advertisement lawriba asi law gi wangmadani Manipur government ki loisang sing amadi inquiry laklabadi aranba policy chalubagi phajadaba remark sing phangani haibasi All India Radio Imphal da thabak tawriba staff singna khangadabani government ki employee ama agency gi thabak tawribasi illegal oi atopa department amada thabak tawriba singna government ki department amada thabak tawbana akaiba kaya tholi haibasi khangadabani hairaduna hiram asiga mari leinana aranba mioi sing court ki thongda chatuna action lokhatnaba khongthang loragani haina Janeswarna phongdokhi